ngasi nuida waram foki papana paukse edi ki maroi bi pausung myamna thamjari ahanmada koki singna naga mairo lup amagi lusing basing phurak bi phongphong saringai da naga gi imung amagi miyoising leimakhong da army amadi koki volunteers sing phudarakle Senapati District Student Association SDSA gi lusing basing koki volunteers sing phurak bi wathok marakta naga phurak ki imung amagi miyoising nipan supu gorkha regiment amasum koki volunteer gi kangbuna leimakhong area phusai bi thabak satakre press ta phongwa pauda makhong mari panba gari ta lakpa naga community gi imung amagi miyoi sing asi nungtul pung amaga makhairom tabada leimakhong singmang da nipan suba gorkha regiment amasum koki volunteer gi apunba kangbu amana phusai bi thabak satharakibani pausna makataraduna imung asi gi miyoi ama aruba phibam da nabadagi hospital tamna lakpa gi lambi leimakhong singmang gi segeta koki volunteer amadi gorkha regiment gi kangbuna khamduna wangpong tawbaga loidana anaba yauri haiba khangna khangna phusai bi thabadu satharakani naga community gi miyoi singda nupi angang yauna kian khangan ba madi phusai bi thabak mafam sida satharakpa singa sige sin ahan manati ngasi gi thawong adubu naga organization kian akan mamong kandem tarakpaga loinana thawong adu inhuman amadi barbaric oiba thawong na hadi Indian Army na koki volunteers singa manaraga misam yamna sathari bihingsa gi thawong sing khudakta lepadabani thawong sin naga community gi nupi angang sing yauna misam yam gi punsida akiba mi paiba pokhalai ningsing ba yabri tha sigi kungani thugi numidang pung mapalom tabada su gam gi phai koki check post ta Senapati District Student Association hasagi lusing basing koki volunteers sing tamthina phusai badana tana makoina tonglakpa gari su amang ata thon kiba lekhrabani thawong adugi mayokta sachana Senapati Action Committee semdun athupa matamda sienaba miyoi sing sangjarangna ba khangan ba lekhrabani tungan naga mahiru lup singnasu akan mamongda condemn tawbaga loinana makha tana tholakpa abhapata koki community na pugada bani haina warning tawbusu lekhrabani haina pawmana makha tari amaromdana Manipur gi irang India pumba disturbance torakpu yabi go ithokpa lek Manipur gi irang asi masak uba phangdaba kanano mayek sengna khangdriba khut ama yoramba yai Sidat Sidul Hanagi Chief Justice Sidat Sidul gi masang websing Manipur da thajilakliba security personnel lising humpu hen masina IDP lising humpuro masi amamam oina ngakpa konarabani Manipur gi irang asi agenda yawba phuruki fataba miyoi singi mark satabani khulai paiba lanai miyoi singna phurup pumbagi punsi security amasum integrity da aki tujung banangan mani Manipur sa thari chakliba mayasi matom da mutkiba ngairabadi karigumba amata kanhauda bayai maroiba pakhra Manipur thoklibi irang sina India pumba disturbance torak yabi oithokpa layhaina Manipur High Court ki hanagi Chief Justice Sidat Sidul nungnang phungdokhibaga loinana Manipur gi rang asi masa uba phangdaba kanano mayek sengna khangdriba khut ama yoramba yai haina phongdokre loinana lanjena duna leiriba state sigi miyoi sing masa masa gi mayunda hanjenanduna hanigi punsi mahingda lehenbigi apama sumangna phongdokre wafam asi understanding the barriers of Northeast India and Manipur violence the way forward haiba thimda Maitai International Youth Center tim Maitai personalities amasum Maitai Alliance na sindrung asi Delhi da pangthokiba panel discussion amada phongdokibani makna hai Manipur gi ngamkhai wangmada leiriba Myanmar gi sarangnaba matawgomna oirakpa ngaigadoribra haibu gohang leba asigi mipung khudimakta hangladuna apaba makhal gi khulai paiba individuals singna haujuk Manipur gi irang da sijinariba apaba makhal gi khulai sing sijinahanba tarabadi leba asida leiriba mipung khudimak sapagadaba mandaiki Magna makhatana hai Manipur gi irang asi agenda yawba madi furuki fataba lanai miyoi singi mark sathabani masida mapum oina furup amatagi miyoi pummana yauksin balaiti haujuk thengnariba si afaba makhal gi khulai paiba lanai miyoi singna furup pumbagi punsi security amasum integrity da aki tujung ba nanganmani makhoi gi mataw asi kari ithilna ohelakpano haiba adudi kona khana biyai adubo haujiki oina khwaidigi tangai phadabadi Manipur amhausa gi phibam da ingta pahanjelangna ba state asida sakliba mai asi muthatpani sakliba mai asi masa matum da mutkhibu ngaiduna leirabadi kariguma mat kanba ngamhauda biyai Manipur gi irang asina Assam Nagaland Mizoram amasum Chittagong Hill Trek yauna leibak sin mathungna disturbance tawrakpa yai haiba wafam phongdokladuna makna hai
Hauji state asida thoklibi irang asina potchei mamal kham thengna wangwa amadi miyamna thabak phangdabi awaba kya mayukna hali Manipur gi irang asida tuan ba factor kya am lerambi yai haina palladuna masida masak uba phangdaba duga haujuk phawba kanagi makhut no haiba mek sengna khangdriba khut ama yorambi yai haidi Magna Hai, Manipur irang horakiba matamadu High Court of Manipur na Manipur lengakta mitaising ST lista salangadabani haibigi recommendation ama Central lengaki mari lenaba ministry da thanaba directive pibadugi hek matungna thokibani khudongthibasi order thoktringai mamang oinana thokani haina haiba ngambagi mawongda leirabra haina magna khali masi oiba tarabadi court ki order adu thoktringai mangoinana threat perception ama leire haibigi khudam oirabani order adu inocus oi haina palladuna center lengakna state lengak mitaising ST list sangadabani natragana salloidabani haiba khananaba socio economic report ama tharakna bairaki hairiba report asi piraknaba hairakpa sahi taragani surlaba phawbada kariguma mata tawdabadagi mitai gilup amana High Court of Manipur da petition ama file toraki center na hanjin report asi piraknaba hairabasu state lengakna piraktabadagi court asina hairiba directive adu pikhibani Constitution ki makada kanagumba ama ST list sananaba kotna haibigi jurisdiction laiti mahakna makhatana hai Manipur gi suo momentum yauduna khudong thiningai oirakpaga loidana matam sangna khatnabada yauriba phurup animaki IDP singna matam sangna relief camp singda leirak laiki Manipur security personnel lising humpu haina deploy tawri haina paladuna hanagi chief justice asina makhoi sing asina lanjena duna leiriba IDP lising humpu asi amamam oina ngakpa konarabani karigumba narcotics amadi poppy thaba ibisi law and order gi problem ni hairaduna hiram asida akan mamieng sangma mathau tai haikenasu pau sida makhatana palakli Makasa tharakpo ina to papaw mana sakhang daba khulai pai bising nupi angang phura madana tana khamba sangluba club ki members sing su phudaramle yaning daba phongdokre ngara numidang pung 3 makhairom tabra thawal district ki manung sanba wangjing hodamba kantin laikai da sakhang daba khulai pai ba mioi khra laktuna laikai du gi nupi angang phubu saiba tawba khaknatana thawdo odu bu khamba sangluba club ki members sing su phuram lairi Thawong asibu yaning daba phongdoktuna mafam adugi miyamna wakat mifam sathabaga loinana kanana karigi damak sathabano haiba athubada sengdokadabani haina taksilakli ngasi nungtil pung amarom tabadu waida Thobal district ki manungsanba Wangjing kantin lampakta Wangjing ESWYC club amadi Wangjing kantin lampaki imai bel sing singna Wangjing GP na konba area da apunba club ki members sing amadi apunba maira paibi ima sing tholaktuna wakat mifam satakhi Ngasigi wakat mifam aduna miyamna numidang athengbada khutta khulai pairaga nupi phuramba yaningde sakhangdaba khulai paiba singna numidang laikai khulakta sangbigano nisha saraga khulai paibigano khutta khulai pairaga club ki member phuramba yaningde asina singba thaba placard sing paidun Wangjing amadi hairoki main road ta minute 5 rom lambi thingjinduna apunbagi khulaw kya slokhi loidana wakat mifam adu losilakpada miyamgi oiba warep ahum lokhi warep singa dudi maram sadana sakhangdaba singna Kuchu khulai paiduna laikai sita sanglakpada miyam punna thingminaba karigumba thukliba thawdu odu haibadi nupi angang yaun amadi club ki members na sakhangdaba singa duna khutthaduna purambadu sengdoktriba fawba laikai miyamna support tawdaba haina lemnaki karigumba laikai miyamna tholakpa thawdok khudingmakta laikai miyamna amatoina punna thengnaminaba haiba warep sing miyamna mot amatu oina lemnaki hainasu pawsina makhatana phongdorakli Makasa tarakpo ina to papaw na Christmas na lakpada MPCC ni ye proposal pirakli Manipur ing tapa hanjilag na ba aikoi kudimak peacemaker oiminasi kaisa mega sandra Christmas na lakpada Manipur miya maru oina Christian lining satpa singi maphamda Manipur Pradesh Congress Committee na ye proposal pirakli roinana Manipur na ing tapa hanjilag na ba kudimak peacemaker oiminarasi haina MPCC ki president ke mega sandra na proposal pirakli MPCC ki president na thadorok pasiol man hai Manipur da leriba mipum khudimang na ing tap pagi thabak tawminasi ing tap na leinaba ki damakta aikoi khudimang peacemaker oiminasi ishor ge adugumba paujel bless RD peacemaker for they shall be called the children of God haiba santigi thabak tawriba khudimang ishor gi masani haiduna Shastra da hairiba sigumna Manipur da leiriba khudimagna santi gi thabak tawminaduna Christmas na lakpa sidagi horaga aikoi ing tappa hanjilangna amasum ing tappa gi thabak tawnabagi dama ishor gi paujal amasum miyamna santi hanjilangna ba hotnaminarasi
शास्त्रदा हाइरिबा शांतिगी थबक तौबा हाइबसी याइफबनी हाइरिबा सिगुम्बा मिपुम खुदिमकी थमोइदेगी नुंगसिनाबा अमसुम शांतिगी थबक तौबगी वाखलो लैरबदी मालेम असिदा अमसुम मणिपुर शांति सोइदन पुरक्प ngangani शांतिगी थबक तौरिबा अखोइ खुदिमक याइफबनी हाइना लौगनी क्रिसमस ना लाकपसिना मिपुम खुदिमक अमगा अमगा नुंगसिनाबा अमगा अमगा वारी वाताई सादुना अमसुम लमदमसिदा इंगतप पुरक्नबा थबक तौबा हाइबसी पीसमेकर की मथौनी हाइबग लोइदना मखोई ईश्वर की मचानी हाइना लौगनी क्रिसमस ना लाकपदा मिपुम खुदिमक शांतिगी थबक तौबना याइफब ओइगनी मसी अखोइ खुदिमकी थौदांगी हाइबसी हंगमिनसी लाइनिंग खुदिमक अमतनी हिंदू लाइनिंग सत्पा क्रिस्टियन लाइनिंग सत्पा मुस्लिम लाइनिंग सत्पा लोइनना मितैगी लाइनिंग सत्पा ओइबिगे अखोइ खुदिमक इंग तप्पगी थबक तौरबदी ईश्वर की पाउजल असि माइ पाखनी लोइनना मणिपुर इंग तप हंजलक ngमगनी हाइबसी असेट पथाजबनी मरम अदुना क्रिसमस ना लाकपद अखोइ खुदिमक मसीगी थौदांग लोमिनदुना पुना नुंगसी चानना थबक तौमिनरसी लोइनना जीसस क्रिस्टना मिपुम खुदिमक याइफब पीनबीब ओइरसनो मणिपुर हानगी फिबम हंजलक ओइरसनो हाइना मखा तारकले हनसु पाउसदा मखा ताना फोंदोरकली तेंतंग ना तो पाउ मना गवर्नर याउना क्रिसमस की पाउजल पिरकली क्रिसमस कुमैन लाकपर गवर्नर लक्ष्मण प्रसाद आचार्य अमसुम चीफ मिनिस्टर नौथमम बेरेन याउना मणिपुर लैरिबा क्रिस्टियन लाइनिंग सत्पसिंग गेफ पाउजल पिरकली गवर्नर थादोरक पाउजल डिसेंबर 15 लॉर्ड जीसु की मपोक नुमित असि मालेमदा लैरिबा क्रिस्टियन लाइनिंग सत्पसिंग ओइना ख्वाइदगी मरुओइबा मदि ख्वाइदगी मरुओइबा कुमै मने नुमित असिना लाकपरा प्रभु जीसुना तंबीरंबा अमग अमग नुंगसिनबा ngakpi amadi santi paujel adu nahongnana ningsingduna masigi khudung inna satnaba hotnaminasi hairenasu pausna makhatana pali se minister nothomam berena thadorokpa paujel sirolda christmas kumoina lakpara prabhu jisuna tambiramba nungsi chanaba mani santi paujel adu ekhoi khudi mangna matung inaduna furmasel marak nungsi chanan amatu oiba amadi nongai afaba lamdama purak oirasano hairenasu pausna makhatana pali ado haujukuinadi myam paus matang sulu sinjarage mas myam puna nova update ngaminasi